ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯤꯑꯦꯝ ꯑꯣꯏꯅꯤꯡꯕ ꯃꯔꯤꯜ ꯌꯥꯎꯗꯕ ꯕꯤꯖꯦꯄꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯂꯣꯏ ꯑꯦꯛꯁ ꯑꯦꯝꯑꯦꯜꯑꯦ ꯁꯣꯚꯥꯆꯟꯗ꯭ꯔ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯕꯁꯨ ꯁꯤꯑꯦꯝ ꯑꯣꯏꯅꯤꯡꯕꯅ ꯁꯧ ꯁꯥꯔꯤꯕ ꯃꯔꯤꯜ ꯌꯥꯎꯗ꯭ꯔꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯃꯗꯤ ꯑꯦꯟꯄꯤꯄꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯁꯣꯏꯕꯝ ꯁꯣꯚꯥꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯂꯣꯝ ꯇꯨꯔꯦꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯇꯦꯔꯥꯈꯣꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯩꯔꯥ ꯁꯪꯂꯦꯟ ꯑꯃ ꯉꯁꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯁꯣꯏꯕꯝ ꯁꯣꯚꯥꯆꯟꯗ꯭ꯔꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯈꯟꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯅꯦꯅꯥ ꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯥꯏ ꯀꯃꯥꯟ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯆꯨꯝꯒꯅꯤ꯫ ꯌꯨꯝꯒꯤ ꯋꯥꯊꯣꯛꯇꯤ ꯑꯩꯈꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ, ꯑꯇꯣꯞꯄꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯆꯥꯛꯊꯨꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯗꯕ ꯃꯤꯑꯣꯏꯗ ꯚꯣꯠ ꯄꯤꯔꯨꯕꯒꯤ ꯃꯍꯩ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯀꯦꯜ ꯑꯦꯝꯑꯦꯜꯑꯦꯒꯤ ꯃꯊꯛꯇ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯃꯒꯤ ꯍꯤꯌꯔꯤꯡ ꯆꯠꯊꯕ ꯂꯣꯏꯗꯨꯅ ꯑꯔꯣꯏꯕ ꯖꯖꯃꯦꯟ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯊꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯗꯔꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯔꯥꯈꯣꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯅꯨꯄꯤ ꯂꯨꯞꯅ ꯀꯣꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯄꯤꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇꯦꯔꯥꯈꯣꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯊꯧ ꯄꯨꯕꯁꯤꯡ, ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯃꯅꯨꯡꯗ ꯃꯩꯇꯩ ꯃꯆꯥ ꯕꯤꯑꯦꯁꯑꯦꯐ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯕꯣꯝ ꯃꯆꯦꯠ ꯑꯃ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯩꯇꯩ ꯃꯆꯥ ꯕꯤꯑꯦꯁꯑꯦꯐ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝ 25 ꯑꯄꯣꯛꯄ ꯕꯣꯟ ꯕꯤꯍꯥꯔꯤ ꯀꯧꯏ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯅꯝꯕꯔꯅ 2140053116 ꯅꯤ꯫ ꯀꯨꯝꯖꯥ 2021ꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗ ꯕꯤꯑꯦꯁꯑꯦꯐꯇ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯖꯝꯃꯨꯒꯤ ꯑꯥꯔꯗꯤꯄꯨꯔꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕꯤꯑꯣꯄꯤ ꯀꯔꯈꯣꯂꯥ 07 ꯕꯠꯇꯥꯂꯤꯌꯟ ꯕꯤꯑꯦꯁꯑꯦꯐꯇ ꯂꯩꯕꯅꯤ꯫ ꯃꯦ 10ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄꯗ ꯖꯝꯃꯨꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯐꯥꯌꯔꯤꯡꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯏ, ꯀꯣꯛ, ꯊꯕꯥꯛ ꯑꯃꯁꯨꯡ ꯈꯣꯡꯒꯤ ꯁꯔꯨꯛꯇ ꯄꯥꯟꯕꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯇꯨꯅ ꯖꯝꯃꯨꯒꯤ ꯑꯦꯝ.ꯍꯩꯆ. ꯆꯥꯇꯋꯥꯔꯤ ꯃꯤꯂꯤꯇꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯅꯨꯡꯊꯤꯜ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ, ꯑꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯍꯧꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯦ 10ꯒꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯐꯥꯌꯔꯤꯡ ꯑꯗꯨꯗ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯦꯝ.ꯗꯤ. ꯏꯝꯇꯤꯌꯥꯖ 07 ꯕꯠꯇꯥꯂꯤꯌꯟ ꯕꯤꯑꯦꯁꯑꯦꯐ ꯕꯤꯑꯣꯄꯤ ꯀꯔꯀꯣꯂꯥ ꯑꯁꯤꯃꯛꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯦꯝ.ꯗꯤ. ꯏꯝꯇꯤꯌꯥꯖ ꯀꯧꯕ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯗꯨꯒꯤ 13ꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯕꯤꯖꯦꯄꯤ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦ 10ꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯃꯤꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯑꯦꯁꯑꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯟꯏ.ꯅꯥꯎꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛ ꯇꯉꯥꯏꯐꯗꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦ 10ꯒꯤ ꯃꯅꯨꯡꯗ ꯑꯦꯝꯑꯦꯜꯑꯦ 9ꯅ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯣꯕꯅ ꯁꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯗꯕ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯅꯣꯃꯤꯅꯤ ꯑꯃ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ ꯑꯦꯟ. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯕꯤꯖꯦꯄꯤ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯒ꯭ꯔꯨꯄꯤꯖꯝ ꯅꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯈꯣꯡꯊꯥꯡ ꯀꯌా ꯄꯥꯏꯈꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯑꯦꯁꯑꯣꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ
ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯊꯥ ꯑꯁꯤꯒꯤ 5 ꯑꯃꯁꯨꯡ 6ꯇ ꯕꯤꯖꯦꯄꯤꯒꯤ ꯅꯣꯔꯊ ꯏꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯄꯠꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯕꯤꯖꯦꯄꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯗ ꯅꯠꯇꯅ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯁꯤꯑꯦꯁꯑꯣꯁꯤꯡꯒ ꯎꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯣꯔꯊ ꯏꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯕꯤꯠ ꯄꯠꯔꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯊꯥ ꯑꯁꯤꯒꯤ 5ꯗ ꯂꯥꯛꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯕꯒ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯤꯑꯦꯁꯑꯣ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯎꯅꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯟꯅ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯇꯨꯅ ꯀꯣꯇꯨ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯑꯦꯁꯑꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯝꯕꯤꯠ ꯄꯠꯔꯅ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯔꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯗ ꯀꯥꯁꯃꯤꯔ ꯚꯦꯂꯤꯗ ꯃꯍꯩ ꯇꯝꯕ ꯃꯅꯤꯄꯨꯔ ꯃꯆꯥ 6 ꯌꯥꯎꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 38 ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ 84 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ ꯀꯃꯥꯟꯗꯦꯟꯠ ꯑꯦꯟ ꯗꯟꯕꯤꯔ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯀꯟꯗꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯂꯥ ꯔꯤꯖꯟꯗ ꯂꯩꯕ ꯁ꯭ꯀꯥꯎꯠ ꯁꯣꯄꯣꯔꯦ ꯍꯥꯏꯕ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯂꯤꯕ KHH ꯖꯕꯁ ꯀꯨꯃꯥꯔ ꯁꯤꯡꯍꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯝꯃꯨꯒꯤ ꯃꯈꯥꯗ ꯆꯠꯊꯕ ꯃꯊꯧ ꯇꯧꯔꯤꯕ 84 ꯁꯨꯕ ꯁꯤꯑꯥꯔꯄꯤꯑꯦꯐ ꯀꯃꯥꯟꯗꯦꯟꯠ ꯑꯦꯟ ꯗꯟꯕꯤꯔꯅ ꯕꯥꯔꯥꯃꯨꯂꯥꯒꯤ ꯁ꯭ꯀꯥꯎꯠ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ 38ꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ 9, ꯕꯤꯍꯥꯔꯗꯒꯤ 9, ꯓꯥꯔꯈꯟꯗꯒꯤ 1, ꯖꯝꯃꯨꯗꯒꯤ 1, ꯌꯨꯄꯤꯗꯒꯤ 1, ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ 3, ꯑꯁꯥꯝꯗꯒꯤ 3, ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ 3, ꯅꯥꯒꯥꯂꯦꯟꯗꯒꯤ 3, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇꯒꯤ 1, ꯍꯔꯤꯌꯥꯅꯥꯗꯒꯤ 1, ꯗꯦꯜꯂꯤꯗꯒꯤ 1, ꯎꯔꯤꯁꯥꯗꯒꯤ 9 ꯄꯨꯟꯅ ꯃꯍꯩꯔꯣꯏ 38ꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁꯤꯑꯥꯔꯄꯤꯑꯦꯐ ꯑꯁꯤꯒꯤ ꯔꯝꯕꯥꯟꯗ ꯂꯩꯕ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ BDFꯁꯤꯡꯅ ꯃꯦ 15ꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ BDFꯁꯤꯡꯒꯤ ꯁꯔꯚꯤꯁ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯗꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨꯃꯜ ꯄꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ BDF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯥꯔꯝꯁ ꯗꯥꯎꯟ ꯑꯃꯁꯨꯡ ꯄꯦꯟ ꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ BDF ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯕꯗꯨꯜ ꯁꯠꯇꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ BDFꯁꯤꯡꯒꯤ ꯁꯔꯚꯤꯁꯀꯤ ꯃꯇꯝ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 31ꯗ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯔꯚꯤꯁ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯑꯣꯔꯗꯔ ꯊꯣꯛꯄꯤꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ BDFꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯗꯕꯒꯤ ꯃꯊꯛꯇ ꯔꯦꯒꯨꯂꯔ ꯇꯥꯍꯟꯕꯤꯅꯕꯁꯨ ꯍꯣꯠꯅꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯆꯔꯣꯜ ꯀꯌꯥꯃꯔꯨꯝ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ BDFꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯖꯐꯥꯌꯔ ꯃꯇꯨꯡ ꯄꯥꯀꯤꯁꯇꯥꯟꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ PM ꯌꯥꯎꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝꯅ ꯈꯟꯅꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯌꯨꯄꯤꯒꯤ ꯂꯈꯅꯧꯗ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯦꯟ ꯁ꯭ꯇꯦꯒꯤꯡ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯃꯤꯠ 4 ꯈꯨꯠ ꯊꯣꯛꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯕ ꯂꯦꯞꯄ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯄꯥꯀꯤꯁꯇꯥꯟꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯉꯁꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯈꯅꯧꯗ ꯂꯩꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯗꯤꯐꯦꯟꯁ ꯀꯣꯔꯤꯗꯣꯔꯗ ꯕ꯭ꯔꯍꯃꯣꯁ ꯁꯨꯕꯁꯣꯅꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯄ꯭ꯔꯗꯛꯁꯟ ꯌꯨꯅꯤꯠ ꯑꯃꯉꯁꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯠ ꯑꯁꯤꯅ ꯆꯍꯤ ꯑꯃꯗ ꯃꯤꯁꯥꯏꯜ 40ꯗꯒꯤ 100 ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯄ ꯁꯤꯖꯐꯥꯌꯔ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯍꯤꯡ ꯄꯥꯀꯤꯁꯇꯥꯅꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍ, ꯆꯤꯐ ꯑꯣꯐ ꯗꯤꯐꯦꯟꯁ ꯁ꯭ꯇꯥꯐ ꯑꯅꯤꯜ ꯆꯧꯍꯥꯟ ꯑꯃꯁꯨꯡ ꯑꯥꯔꯝ ꯐꯣꯔꯁꯦꯁ 3ꯒꯤ ꯆꯤꯐꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯖꯐꯥꯌꯔ ꯃꯇꯨꯡ ꯉꯔꯥꯡ ꯑꯍꯤꯡ ꯄꯥꯀꯤꯁꯇꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯋꯥꯐꯝ ꯀꯨꯞꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯕꯣꯔꯗꯔ ꯗꯤꯐꯦꯟꯁꯀꯤ ꯊꯕꯛ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯉꯔꯥꯡ ꯑꯌꯨꯛꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯔꯦꯁꯤꯗꯦꯟꯁꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯐꯝ
ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞ 10ꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ DGMOꯅ ꯏꯟꯗꯤꯌꯥꯒꯤ DGMOꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯈꯅꯧꯗ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯦꯟড ꯁ꯭ꯇꯦꯗꯤꯡ ꯁꯦꯟꯇꯔ ꯑꯃ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯍꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯁꯤ ꯆꯨꯝꯅꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯑꯃꯈꯛ ꯅꯠꯇꯅ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ, ꯁꯣꯁꯤꯑꯦꯜ ꯑꯃꯗꯤ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯋꯤꯜ ꯄꯥꯋꯔꯒꯤ ꯁꯤꯝꯕꯣꯜ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯍꯥꯏ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔ POKꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔꯤꯁꯠ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ, ꯂꯥꯏꯁꯪ, ꯒꯨꯔꯗꯨꯋꯥꯔꯥ, ꯑꯃ꯭ꯔꯤꯠꯁꯔꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯗꯤ ꯇꯦꯔꯣꯔꯤꯁꯠꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯆꯠꯊꯕꯅꯤ, ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯅ ꯊꯧꯅꯥ ꯐꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯖꯇ ꯂꯥꯟꯗꯥꯈꯤ ꯑꯃꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯤꯕ ꯔꯥꯋꯜꯄꯤꯟꯗꯤ ꯐꯥꯎꯕ ꯌꯧꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯦꯟড ꯁ꯭ꯇꯦꯗꯤꯡ ꯁꯦꯟꯇꯔ ꯑꯁꯤꯅ ꯗꯤꯐꯦꯟꯁ ꯁꯦꯛꯇꯔꯗ ꯑꯥꯠꯃꯅꯤꯔꯚꯔ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯕ ꯉꯝꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯗ ꯍꯛꯊꯦꯡꯅꯅ ꯑꯃꯗꯤ ꯅꯥꯀꯣꯏꯅꯅ ꯊꯕꯛ ꯐꯪꯍꯟꯗꯨꯅ ꯁꯣꯁꯤꯑꯣ-ꯏꯀꯣꯅꯣꯃꯤꯛꯇ ꯐꯒꯠꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯕ꯭ꯔꯍꯃꯣꯁ ꯑꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯁꯨꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯁꯤꯅ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯅ ꯂꯈꯅꯧꯕꯨ ꯗꯤꯐꯦꯟꯁ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯍꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ DRDOꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ, ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫